Social media amadi newspaper singdagi Maru Oiba i-pausing miyamda thamjari. Ahanbada A.R ga Kuki ga bunker da punna laiminabagi video viral oirakre. Mathangda Manipur update page dagi lokacharaga kumbiromda case par taramathoi thaujilag-ena maina paibisingna thingba ngamdre hairi. Mathangda marup thingba chaluba mi marup phanghaudaba mayam changdana phurakre hairi. Mathangda Kanguida ngarang Central Force singna waichai kre. Mathangda Arambai Tengol gi lusing purel korongan bu kuman gi warul khara thamlagli madude AT gi di firep hongloi. Ahanbada strict NRC anisubada illegal immigrants sing magi haurok famda deport tawkiba. Ahum subada border sing BSF sinba. Mari subada illegal immigrants sing SD list dagi lokthokba. Manga subada MLR and LRX semduktuna only indigenous people sing khakta protection piba. Taruk subada border fencing. Taret subada complete destruction of poppy plantation. Nipan subada SD status for Meitei. Asumna korongan bukumanna thamlakle makha satharakpada Myanmar dagi sangsilakpa mitop singna ohelagli ba phibonggi matangda UN da khangan khrei pau si pandam pau se dagi lokhachabane India ge awangnong po state singda Myanmar dagi ain kaina mitop kya leptana sangsilaktuna drug lalon ba amadi human trafficking gi thabak satharakpuna awangnong po state singa sigi demography amadi mahausa gi punsida achauba singna ba ma oiri haina Geneva gi United Nations da lairiba Permanent Mission of India gi first secretary Kitis Tiagida UN na khangan khrei June 19 dagi hauraga July 12 phawba pangthokadoriba UN Human Rights Council gi 53 suba session da Myanmar gi human rights situation ki maramda wa ngangladuna mathagi wafam ase Kitis Tiagina phongdokibani mahana makha taduna hai Myanmar ga yumthangnaba leiba ama oina amadi marubapang ama oina Indiana leptana Myanmar da tholuba hingsa gi thodo wathok sing leptana lepnaba thaurang kya paikhatpaga loinana political prisoners sing thadongnaba Myanmar manungda tholiba lan nakal anina wari sanaduna warusin puraknaba achauba thodang lauduna lagli masigi mathakta Indiana Myanmar da pibiaba humanitarian assistance kya pidi Indiana matam chupada Myanmar da santi hanjilangnaba honaduna lagli amadi laiba asi chawkhodanaba honabada angamba mateng pangdura lagli haina su phongdokhi